Praise the Lord. Ngasi mapu ibungogi wahai khradang yamna tena ichi naw singi mafamda share tawjage aikoi ibria pandup taragi pada train thoiga pada tramari ga aikoi punna paminasi adubu mi asina haibadi ibungo Jesu Kristana matam pomna makki oina pap ki irat pot oina katlaga mapu imogi yet thangma nakanda phamduna le maramdi irat pot ama katpagi mapana sengdokhraba singbu mahakna matam pumnamakki oina mapung phaba oihale ichi naw sing ngasi mapu ibungogi miyengda nakhoise akaiba amotpa natraga matik chadaba oina ude maram aduna mahaki wahai amasung ibungo Jesu Kristana loibi khraba thabak adubu amen haiduna ikai khumnaba udminasi aikoi Kristada mapum phadri haina chingnaba tawroisi aikoina ibungo Jesu Kristabu kanbiba mapuni haina lausinjarba matungda isana isabu matik chade natraga mapum phadri haina khanba oiragadi aikoi ibungo Jesu Kristagi loibi khraba thabak adubu mayek sengna khangdabaga chap mane haijaningi mapu ibungogi wahaina aikoida hairi maramdi irat pot ama katpagi mapana sengdokhraba singbu ibungo mahakna matam pumbagi oina mapum phaba oihale amen mase aikoi munna khangminasi aikoi sengdok piba khaktana taduna ibungo Jesu Kristagi hakchangse irat pot oina katpagi maramna aikoi se matam pumbagi oina mapum phanbibani aikoi se ibungo mahaki miyengda asengba amasung mapum phaba animak ohenbirabani chinause aikoi ayol aran khuding mapum phana sengdok pikhare ngasi ibungo Jesu Kristana mapagi yet thangba nakanda phamibasi macha nupa oibagi maramna natti haijaningi aikhoigi pap sengdokpagi thabak adu mapum phana loibagi maramnani chinause praise the Lord aigi nungsijarba marupsing aikhoina isagi ayol aran sing sibu khanjinduna leibagi mahutta achumba aduda mai onsinjasi madudi ibungo Jesu Kristagi mapaldagi ngasi nang aigi maran leiba pukning wakhal amadi aikhoida tarakadaba dandi adudagi ningtamanbire nahakna nasana nasabu ai matik chajade ai papini kaina khalakpa matamda asumna haibiyo thagachari ibungo Jesu Krista nahakna cross ta angakpa thabak tawbirambagi nahaki mapum pharaba thabak aduna aigi pap adu mapum phana muthatpire he thawai asengba aibu matam chupagi oina achumba amadi asengba oire haina pukningda phawanbibagi damak thagachari masi ai isagi pangalna nate mapu ibungona dharma chenba adu khudol oina pibibagini lakadaba matam amadi aina pukningda solakpa matamda ibungo Jesu Kristagi mapaldagi aingonda pibi khraba dharma chenbagi khudol adu matam chupagini haina tatna pukningda khanganbi asumna aikoi chindagi toina declare tawbagi hainabi ase thamjasi maramdi aikoi chindagi phongdokpa wahai khuding yamna pangal lei haibase haijaningi mase mapu ibungogi wahai dasu panduna lei aigi nuksijarba marupsa mapu ibungona nahakse ayol arangi dakpham amatta yaudana mapum phaba ama oina asidi ubire mahakna mahaki dharma chenbagi fajarba angawa fizol aduna ngasidi nahakpu leitengbire ibungo Jesu Kristagi mapaldagi ibungo mahakna dharma chenba mi ama oina nahakpu ngasidi sinthabire sinawsing maramdi mahakna nahakpu sembiba matamda dharma chenba ama oina sembibagi maramna maram aduna nahaki lakadaba matamda afaba oigani haibagi asa tawbiyo maramdi dharma chenbagi mathakta bor lei haibasini mase pauro pandup taragi pada taruk nasu aikhoibu khanganbi video asibu yengbiriba tabiriba mioi khudingbu thawai gi mitna panghanbiba orsana amen